ngasi numida wairam phongkiba tungan tungan ba manipuri sifong singdagi maroi bi ipausing myamda thamjagi ahan bada kanglai pakki maira news tagi lokosaraga CM Berena makhatana LLI project ki pump house number 2 amadi 3 gi pump singsu ahan ba sinduna mapung fana LLI project function tawna ba thabak paikat pa horakpada lomi singna haraukte amba phongdorakli CM Berengi miyang makhada LLI project ki pump house number 2 amadi 3 da ahanba ising singnaba pump sing leiduna pankhatuna ising singnaba sem saduna leibigi saktamama sai kaya marum function tawi yadna leiduraba loktak lip irrigation LLI project assistant minister N Berena asawa thaudang loduna LLI gi pump house number 1 gi ising singnaba pump sing amadi electric transformer ahanba sinduna ising singbu yanabagi LLI mari lenaba Canal singda ising thaduna labukti ising leptana phanganba thabak paikhat pa hore pauksi isina phangwa paugi matung inadi Chief Minister N Berena LLI project ki pump house number 2 amadi pump house number 3 da miyeng sangduna pump house ani asigi ising singnaba pump amadi mai pinaba transformer ahanba oina leiduna LLI project asi mapung fana function tawduna LLI na koliba labuk singda kumbi kalen naidana ising phanganduna phawamadi atai mahi marongi pothok na bigi thabak paikhat pasu haure Chief Minister N Berena laurakliba thaudang asibu LLI project na ising phangaliba lokol singda leiriba lawmi singna aduki matik thagat pa phongdorakli pauksi esina thijilubadagi phanglakpa paugi matung inadi LLI project ki hauji canal tauba amadi sengdokpagi thabak sathariba yengsinanaba stop watpadagi thabakki progress laitre maramaduna kilometer 10.5 sangba Impal main canal kilometer kunga matui sangba Impal low level canal kilometer kunga mapalum sangba Impal high level canal kilometer taraga mapan sangba Moirang low canal amasum kilometer kunga matui sangba Moirang high level canal si sem sabe ki tabak ningtina paikhat pangamdre maroina site leiduna hakhengna thabak gengsingadaba engineer sing work site khongna satpada awaba kaya mayunare maruina department gi gari sing pidabana canal gi thabak suribe sing asi sinba thungna satuna yengsinma ngamdabagi maram hoire loinana mari leinaba engineer kharana work site satuna yengsinbada masa gi furit khawdagi paisa puthoktuna gari thaw handuna sale haibigi paus tare maduna canal sem sabagi thaba asi pura phagita-bagi phibamda leire hiramasida Chief Minister N Beren's Water Resources Minister Awangmung Niumai Chief Engineer Water Resources Department ki miyeng sangpham thu haidi amaramda LLI project ki office ama athuba matamda Bisnupur district headquarter da thambina basu maike adongi lomi singna lenga ki mafam da dabi tawri kariguma LLI ki office ama Bisnupur district headquarter da thambiba tarabadi mafam adugi lomi singmi singna mari lenaba water resources department ga matam gi oina wa tanaduna thabak paikhalabadi LLI project asi mapung faaba haibadu oigani maramaduna athuba matamda LLI project ki office ama Bisnupur district headquarter da thambiyo so haidi atopa pawmadana lenga ki office sing the heirloom and handicraft ki polam sing sejinagani haina Chief Minister Berena laukthokibadu thabak tonthokpiu loitang khunau spinning mill hingat hanbiu Jaichandra Manipur ki Chief Minister N Berena lamdam sida pothokliba handloom and handicraft ki polam sing Manipur lenga ki office sejinagani haina laukthokibadu thabak oina onthokpiu haina UCM ki president Jaichandra Konthaujamna phongtokre wapam singasi UCM na sinduna one-day farmers training program on rejuvenation of farm economy and distribution of urea and rabi crop ki program ama Bisnupur district ki manungsana irengbam awang Leikai community hall pangthopa thoram madugi warol pirodun mangna phongdokibani mangna hai Manipuri agricultural sector gi mathangde heirloom sector noi masina yum puduna nomagi darkar leiba polam khudima ima ibelna masidigi phanglakpa paisana ayama sejinai maramaduna Chief Minister na laukthokhiba khongthang UCM na ngamkhai leitana thagali Manipur lengang haidokibu wa thaba oina ontokpio masina iramda masidagi puthokpa pothokna sijinaba matamda mapanda sanglamba paisa kan mangamgani Manipur manungda paisa leihauragani haibadi sel thungi phibam phagathan mangamgani hakhi mangna makhatana hai Manipur da haujuk maru oina school amadi college ki tangai fadaba uniform amadi lairi khao si Manipur gi handloom na puthokna sijinarabadi
फिसाबीसिंग अदुकी मतिक सेंटोक मरांग कायना फंग ngamgani maram aduna UCM na फिसाबीसिंग gi yenglaga school amadi college singsu kunsin biduna manipur gi handloom and handicraft awangba thakta thangat piu manipur gi फिसाबीसिंग na thengnariba awabasing adudi mahusadigi sijinarakpa embroidery gi haisingba khutsa haibigi fajaraba phi kya mapanigi print toroga sanglakpadigi phi amadi lupa lising ahumdigi lising tara pirambadu sada yankhai taraga lakpadigi फिसाबीसिंग angakpa phangna wanare maduna lengana फिसाबीसिंग yokhatke hairabadi mapanigi thajilakliba phising asi thingba matangore atopa फिरोल लापदा खाइबलेते मणिपुर की असेंबा पोथोक्ता कॉफी तौबा दुरी फिसाबीसिंग की मतपनी मणिपुर की मतममदा लंग मरांग कायन पुथोलंबा लोइदांग खुनौद लेबा स्पाइनिंग मिल असि हिंगत हानबा मथौताय फिसाबीसिंग की रॉ मटेरियल्स हाइबदी लंग असि एखुइना सुंगजबा लंग सिजिनरबदी पुथोकलिबा पोटी ममल होंगना योंदुना इंटरनेशनल मार्केटा कंपेयर तब ngamgani ngasidi फिसाबीसिंगना सेंजाव पाइबा मयांग कारवारवालादगी सोलगा तांगना लेबना फिसाबीसिंग अवाबा मेउनरि मसिबु कोखनगे हाइरबदि लेंगांगना फिसाबीसिंग येंगलगा अथुमो तमदा स्पाइनिंग मिल असिबु हिंगत हनबिवाइखि ngasigi nongmagi oiba farmers training program atuda irengbam gram panchayat ki pradhan I Gopen Singhana Chief Guest GPSC ki ward member TS Landoni Debina guest of honor oina saruyakhi aduga resource person oina is Vidya Lakshmi Devi BTM ATMA Bisnupur Block Amadi Agriculture Officer Bisnupur gi Thaupuriba M Rameshwarna Wangangki Thauramadu Sarugyaki Balomi Singda UCM gi Makedi Urea Har Sprayer Pump Ising Singnaba Pump Singsu Langaki Lepa Subsidy Price the Fanki Loinana Ningthamaru Marang Kasu Lomi Singda Lem Gentuki Hanusupali Atopa Pawamadana CUET gi exam center pirakpagidam mahiroi luptaruna Chief Minister bu thagatba phungdorakli National Testing Agency NTA na lauduna Manipur University da PG tauningba mahiroi singi pangthokpa Common University Entrance Test PG 2022 da Manipur gi mahiroi kayabu mapanamda examination center pirakpadigi mahiroi singda nangliba asobu khudongsa da basi yengbiraga mapalamda center taba mahiroi sing asigi exam center Manipur tahanbinaba alternative arrangement ama sinbinaba amadi CUET asi Manipur University oina exam tawbinaba Manipur gi mahiroi loop taruk MSU MSF Desam KSS suk amadi AIMS na Manipur lenga ki maphamna taksinbagi mahi oina Manipur University da exam center pirakpagi damak mahiroi loop taruk ki makedigi Manipur gi Chief Minister N Beren amadi RK Ranjan bu thagatpa phungdorakli mahiroi loop taruk asigi president sina khuyek pidunu ngasi press thadorakpa sirol asina hairibadi mahiroi loop taruk asina lenga ki maphamda thamki wafam asi lumna lobiduna mahiroi sing Manipur da exam thaba yanaba Thausil Paikat Piraktuna Manipur University the exam center Pirakpagi damak Chief Minister N Beren amadi MP RK Ranjan bu thagatpa phungdorakli ningsingba yabadi mahiroi loop tarukna mahiroi singna nangliba awaba khudong sadaba sing mahiroi loop tarukna Chief Minister N Beren NTA gi Director General NTA gi Grievance Cell amadi Manipur University gi authority unaduna loinana ayiba sirol sing pisinduna thabak paikat piraknaba puning sing sinduna lakibani haidi amaromdana STDCM na lamrong kaithil na wakat mipam sa takre lamdam asigi yelhaw furup ama oidiba maitai mitai na Indian Constitution gi makada schedule tribe ki list sanaba schedule tribe demand committee Manipur STDCM na sangshilakliba khongjang gi saruk moina ngasisu lamrong kaithil wakat mipam phamduna Manipur lengak taksin kre wakat mipam aduna Manipur gi tongan civil society organization sing mahiroi loop amadi nupi loop ki lusingba singsu saruk yakhi Wakar mifam aduga mari lainana ASTDCM gi youth wing gi convener and edition hai Manipur lengana schedule tribe ki demand sinam sindunu thambagi thawong si tawbigano miyam gi ihul si khangna lengana paikat pifam thok thabak paikat piu kariguma lengana makhatana tasinadana leiragadi thoningda thawdok thokpayai tholakpayai amasung asi mafam hongduna democratic oiba mongda wakar mifam phamni basi aroiba khongjang nati habisi lengana khangjanbiu democratic oiba mongna sangshiliba khongjang asi lengana lumna lobiduna state lengana paikat piyaba thabak sing athubuda paikat piu haina sumagna makhatana phongdoki amaromdana angang sing mai masing mapung phana henanaba mama mapa oza local body amadi mahiroi sang singi asauba thaudang Nandakumar Lamdam sigi tungi yumpurel oigadoriwa aikogi angang singbu mai masing mapung fana le hayanana ba honabada mama mapa oza local budi amadi mai loisang singa asobo thaugang le haina Manipur lenga ki education as ki director gi thaupuri ba L Nandakumar na phongdokre wafam asi national
initiative for proficiency in reading with understanding and numeracy NIPUN gi matang state ki thakta pangthokpa mass awareness ko mari leina pangthokiba competition ma kok mathang taraba lamdam sigi mairui singda prize yenthokpagi thorong ko mari leina director L Nandakumar phongdokhibani Imphal gi Babupara da leiba samagra shiksha gi conference hall nga si pangthokiba thoram aduda chief guest oina saruk yakhiba Education is ki director L Nandakumar hai National Education Policy 2020 da NIPUN Bharat Mission asisu maroiba area ama oina lauri mission asigi pandamdi kumja English singani tara kunga taruk-tagina kunga teret phawbada class 3 pass tawraba mahiroi singna makhoigi mahaigi thak aduga manana iba paba amadi numeracy hayanmani khongthang ase kumja English singani kunga mathoigi July 5 da Union Minister of Education Ramesh Pokharial haudokhibani aduga Manipur sai adumaki September 5 da Manipur gi Chief Minister N Biren haudokhi NIPUN Bharat Mission gi pandamasi phangnaba mairoi singi mama mapa local body community gi member school amadi khwaidi gi maru oina oja singi asobo thaudang lei NIPUN Bharat Mission na thamliba pandamasi pak sana khanganana ba tongan ba makhal gi competition sing pangthui masida oja singi oina learning material semsaba mairoi singina wari liba madi parents amasum community members singina NIPUN Bharat Mission yumpham oiba slogan gi tongan ma competition sing asi pangthokpani hainasu director makhata na phongdokhi amaromdana diamond donor group na imung ani da sel gi mateng pangkhre khongjom da leiba diamond donor group na lep leitana awaba tarab imung sing da mateng pangmagi thoram Diamond TV channel gi managing director James Hakruzam na lusingduna awaba tarab imung ani da satuna ngasi sel gi tengbang khusina khre sel gi tengbang ngasi hauji operation taugadabagi ngaiduna leiriba amadi maikai kayadagi tengbang pinaragliba basi khongdigi Albert maimong gidamak lupa lising kungamanga kusinaki aduga lambi gi khudong thiba thakdo amade sei ohum khara hena hawad kangkhat pangamdana leirakliba lilong arapti dagi laisram Rameshorda lupa lising kun gi tengbang kusinaki ngasi gi tengbang khongsat aduga mari leinana James Hakruzamna haikibada lupa sama digi hauduna magi ngamjaba mating khara tha khudingi puthokna duna awana taraba analeng sa tharibi sing mating pangmagi thaba si Diamond TV channel gi supporter sing yauna tawjabani miyamna su Diamond donor group asida saruk gyabiyu mating pangmadi yauriba donor members singna amuk awawa taraklaba matamna su angamba mating pangmagi sanapilei tengbang lup kaya amadi mari leinabasingna mating khara dang werabasu pangminasi apun mana pangal ni haiki hanasu paus na phungdorakli tentang na to papaw mana TM Rajen ayang bada doctorate degree pi dunu ikai kumnakre Indian Empires University a unit of Peace Wall Government of India na hawkiba August kungani panda lebasigi saknai reba Miyoi kyada honorary doctorate degree honorary CAUSA 2022 pi duna ikai kumnaba Manipura social service ki lamda miyamna TM Rajen ayang bahairagi hena thoidona sakhangnariba social activist takhilmayum Rajen ayang badasu degree award pi dunu ikai kumnakre hari makasatrak poina to papomna social boycott tawduna Leikai miyamga Changnada warep dokre apokpana nupi oibigi ikai kumnaba manghalaba matung mak mathanta hu thaktuna sijakhiba nupi masa adugi imung manung Leikai miyamna boycott tokre hiramsigi matangda ngarang Young Development Sports Organization amasum thawal wang mataba nupi chawkhat khongthang lupki members singa loinana apunba mifam ama pangthoktuna boycott tawbigi ware basi laukhipani hairi mifam aduna thawdo adura hakthengna senariba laikidraba nupi masa adugi apokpa AK ibungo Elias wang magi imung manung social boycott tawba ibungo imung manungda thulakpa thawdo wathok Leikai miyamna sangdaba amadi imung asida Leikai gi singlapu amasum senglupi daba haina warep nakre haire su pausna phongdorakli amaromdana Bishnupur Municipal Council na toll tax ki namada miyamdagi lut tawre state asigi revenue gi asaba source ama oriba Manipur gi tampaki town area singda hangliba toll tax but kharadadi narol sen yepnaba lisai paiduna ken khanganduna asa o gari singdagi niyom gi wangbada sel khongale Bishnupur Municipal Council gi makhada hangba toll tax but kharada makoina piriba receipt niyom sumna lawdaba sen gi sang adu thadana arakpa gari kiar ken khanganduna sel lawgi thabak sathare haiduna pauksi sida
khudam changnam piraduna lambi adura toina satpa gari gi miyoi amana phongdorakli hairiba thawong asi mapalamdagi lakpa posai pisilakpa minausingda But adugi amadi toll tax center adugi staff singna yamna toina kiana khanganduna selana lawbagi thaba si sathabani hairi iramsigi matangna mari lainaba singna matam sana yengsil haudragbadi miyamna awapa ka hena asum pirakani so hairi makasa tharak poina kangla pawdige to papawmna Aam Admi Party Manipur su linkhatna ba honaragani Rajesh Sharma Aam Admi Party Manipur su linkhatna ba honaragani haina AAP gi North East in charge Rajesh Sharma na phongdokre ngasi Manipur Press Cup da pangthopa pawgi mifam amada mangna phongdokladuna hai Manipur da lairiba social activists sing rajniti gi maramda khangba akhang ai kya da AAP party asi Manipur da linkhatningbagi apamba lei haina phongdorakpadi khongthang ase pekhatpani AAP asi limited resource oiba party ama oibana North East da hanna miyengsang ngamkhitabani Adobo Manipur da lairiba ima event hawgalagdiba nahasingna AAP gi party asi mapung fana linkhatna ba hona bada mateng pangbiu Manipur da AAP gi volunteers sing mapping tawwa hobaga loinana membership drive su yumthong khuding satuna hawragani Manipur gi miyamna party asi bunung sibiraba madi ayaba pirabadi lakadoriba gram panchayat amadi municipality mikal saryagani amasum Delhi da education free oihaliba corruption free oihaliba asigumna Manipur su development purakna bohona gane haike makasa tarak poina ngasi state si godiba COVID-19 update myamna thamjage ngasi godiba positivity rate si 2.7% ni ngasi nauna miyoi taragani thoi positive oiba thengnari aduga puna miyoi samriga kuntraga mapan nauna COVID test tawki ngasi nauna positive oiraba miyoi taragani thoi si Bisnupur gi miyoi ani Sandel gi miyoi hum Imphal East gi miyoi ani Imphal West gi miyoi manga puna miyoi taragani thoi ngasi nauna positive oiki hainasu ngasi status update on COVID-19 na report tawri aduga ngasi miyoi amata laikhidabagi claim lakte makasa tarak poina topa pawamna gari accident na miyoi tara Sokle agency Assam gi Sibasagar district ki manung sanba Dikho Turel gi thong manak naknanga si ayu angan bada thokiba bus accident amada miyoi nipan aso apan nangkre haina police ki report na hairi police ki report matungina registration number AS01MC0917 gi bus adu Guwahati digi Tinsukia tana lakhibani madura lebak thiba thawdo da thokibani amasum accident thokpigi paw hek phangbaga police team ama thawdok thokpamna thuna yangna changsin ki amasum police team asina thawdok thokpam manak nakna leramliba local miyoi singa loinana mi kanbagi thabak sataki thawdok tura soklaba miyoi sing adugi manungda nipan masak maming khamngamkre magoi singa dudi Odessa Barali Sekunga Mathoi Rajasri Kalita Sekunga Mari Resma Begam Sekunga Humdoi Bandita Sakya Sekunga Mari Palbi Khanikar Sekunga Mari Nilu Barali Seyangkai Antara Hazarika Sekunga Tru Amasum Sahidur Ali Sekunga Mangani Hairi Makasa tarak poina to papaw mana pandam pausi digi MSSA na September mga digi 6 work strike changsin na bawari blokre Manipur Secretariat Services Association MSSA na talib demand sing lagliba September sachat mga pawgi manung laingana pitok trabati September mga digi 6 work strike changsin na bawari blokre wari basi ngarang MSSA gi Executive Committee gi mifam na wari blokibani MSSA na talib demand sing aduri Secretariat Assistance GADM Roman gi Manipur Bawon Kolkata da transfer to big order kakpa Secretariat Employee Group D gi grade pay lupa lising mag sanipan ohenba caretaker post ki grade pay lupa lising mariga sani ohenba ASO SO gi grade pay lupa lising mariga satru amadi PS ki grade pay lupa lising mariga sanipan ohenba Central gi rate ta DA payment lakliba kumza English ngani kun go homdogi January thadagi sanghanba amasum retired tawba employees sing engage re-engage tawba tokpa promotion gi process apan ba yohondaba amadi hangduna leriba post sing mention ba retirement gi benefit amadi pension phanganba loinana national pension scheme scrap tawbani han supali tentang na thamjaramge canal semjin megi mingda tawbul GP na lupa lakh 2.91 hayat kre RTI activist Imphal main canal dagi part phawbada satliba main canal asigi lokol maming amata pandana yaudana Imphal main canal dagi potava drop canal asi semjile haiduna State Finance Commission gi drop call 2017 to 18 da Tapul Gram Panchayat na lupa lakh 2.91 hayat kre haina RTI activist na phungdokre atopa paw madana kanagumba amata da mari lainade All Manipur Lamjingba Investor Group AM
AMLIG gi mifam ama hokhiba July 10 da Lainingthau awangba leibung Khurai Thangjam Leikai da pangdokhiba meeting da miyamna lokhiba warep ki matungina AMLIG hairiba group asigi oina president yauna secretary kharagi phamsing tangai phadaba maram kharadagi laukthokre hairi maramduna group asidagi laukthraba hana president oiramba N Navakanta secretary oiramba ayam ingosauba amadi Salam Samson hariba mi ahumasi AMLIG ga karigum hiram amatak mari lainadri haina AMLIG gi vice president na sahi Touduna thadorok wastirol amada khangalakli panba yabdi group leader kaya amana masam sai oizaba kharagi damak lamjing bagi kangbu ga manaraga settle tawna khraga mangkhibadigi samjaraba investor kaya am awaba tahuri maramduna AMLIG gi oinadi AMLIA amadi lamjing amasum atop kanagomba amataga yashinaba purakloi amadi maru oibu warep khudingma group asigi core committee apunwigi ayaba yauduna kanagomba amatana laptop yaro sohairi core committee asidi yauriba members singdi KS Ashok Kumar vice president M Nirubala amadi O Lemba secretary Singh N Lal Babu advisor amadi treasurer N Kumar Jet amadi L Abir audit sing aduga executive member da N Radha Mohan N Ranjit Hais Dorendro Pinky Khangembam A Sunil amadi Kiran Angomni hanis paus na phongdorakli atop paw mana English sing aniga kunga mathoi da India da traffic accident sing na miyoi lakh 1.73 siki mamang sai English sing aniga kunga mathoi da leibak sida traffic accident lakh 4.22 rom da miyoi lakh 1.73 siki baga loinana asigumba accident sing asida khwai digi yambu oina Uttar Pradesh da miyoi lising kunga mariga satreka taraga mathoi amasum Uttar Pradesh ki mathangna Tamil Nadu na lising taraga taruka satruka marfuga ma siki hairi aduga hausa ko ina di miyam paus matang sa lusinjarage masumyam puna na update ngaminasi and thank you.